ngase phong tongan ba Manipuri sipong singdagi masum thokiba thodo wathok singdagi maroibi ipau sing myamna thamjagi anmada Manipur da Nupisingna mayai kaba drug sijinabagi chang wangkhatlakli Manipur da Nupi ki rehab center masing hengat hanabagi tangai phadaba sauna leire Manipur inkhalagli ba naha kyana mayai kaba chinjak ki ipak lupagi sang lep leitana wangkhalatuna kunai sigi tungi yumbi singda asaw singnaba ma oirakli ngai sera sida nupa khakta natna nupi oiribi singda su mayai kaba chinjak ta lesubi sang lep leitana wangkhatlakli Kwazarda talapna singba hidak marag polam sing sabagi sang sisu state asigi oina nupa dagi nupi sumna yamna heli haina ICMR NC DIR na puna satakhiba monitoring survey of cancer risk factor and health system in Northeast region Manipur 2022 gi report form ki lekhrabani report asigi matungina Manipur zarda hidak mana hablaba kwasabagi sang asi nupan sara 33.8 oiba matamda nupina 58.2 oidi loinana kwana taba atai makhal gi hidak managi polam sing sabagi sangdana nupa na sara 27.9 oiba matamda nupi na sara 23.4 oi hairi asumna state asida nupi oibi singna kwa talamna sing hidak managi polam sing sijinabagi thaba si sahi kya gi mamangdagi sataduna laklabasu hauki besai khara asidadi nupi singna yetum sirin sijinaduna drug kapagi sang sisu hanadagi yamne hena hengalakpa thengnare haina lam asida thabak tawriba tongan NGO singna phungdok narakli Manipur da drug ki akan ba saiting nanglakhiba kumja English nga maga samapan ga humdra amadi English nga maga samapan ga marfugi matamda nupa singna fashion amagum mayai kaba drug singa si sijinaba horaki matam madura nupi singna drug sing sijinaba ki sang si yamna nemlami loina nupi singna tawhoidaba amadi yamauna thaba oina su longnarami aduba hawkiba sai khara sidadi nupi singi marakta su yetum sirin sijinaduna mayai kaba drug kapagi sang ka hena wongkhalakku asi kunai sida asob singnarakpa amani haina su lawduba sumloi nupi singna drug sabagi sang wongkhalakli basi tungan maram kaya marum legani hairiba maram singa dubusu kupna thidoktuna matau kramna mayai kaba chinjak ki ipaktagi kalhaugadagi amadi ipak asida irakna duna leiriba nupi oibi singa sibu karamna singkhatkadagi haiba kupna khantabagi matam oire hiram asida matam gi oiba symptomatic treatment khaktamak tawbagi mahutta miyeng sana yenglaga diagnostic treatment romna sathabagi tangai phadabasu yamna sauna leiri state asida nupi oibi singna mayai kaba chinjak sijinabagi sang wongkhalambasu makoigi layeng sathanaba rehab center subnatagi ani khaktamak leiba sina asauba awaba madi oiri masisu lainga amadi mari lenabasingna miyeng sangduna masing hengat hanbagi tangai phadaba sauna leiri press na phangma report ki matungin state asigi oina lainga ke senthang makhada salaiba rehab center kunga matui leiri loinana lanai oina salaiba rehab center humfurum leiri hari masigi manungda nupi khaktagi oiba lainga na salaiba rehab center ani amadi NGO na salaiba rehab center amapuna nupi gi rehab center ahumakta leiri hairiba rehab center singa sigi capacity asisu base amada miyoi taraga manga room digi hena leiba yadaba maramna state asigi oina matam amada miyoi nifuga manga digi hena layeng mangamdabagi phibam ama mayonari maram asina masing yamlaba mayai kaba sinjakta laisuraba lamdam asigi nupi oibi singa sibu layengnaba honabada sauna khudong sadaba mayongnari state asida salairiba lanai gi rehab center singa sina ngang sakadaba khanglon sing hauzik sembagi thabak laingaki social welfare department amada lanai NGO singa kusamnaraga akan mamongna satharibani asiguma saira sida lamdam asigi nupi oibi singi rehab center sing masing hengatnaba amasum hapsin hoba amadi nupi gi center singa sigi oiba akhanaba kanglon singya thoktuna thamabu matautai state asida leiriba serin sijinaduna mayai kaba drug sijinaba nupi singbu female injecting drug user hanigi punsida hanjilaknaba thabak kya tawriba NGO amagi masinjupa miwe mana pausi sida hai hiram asigi matangda mai punba thabak tawba NGO mariram leiri NGO singa sina paigadaba target client si samagi yankhairom pibni adubu state asidadi NGO mana client sani dagi tadana leinari sabsana makhoi miyoi singasu masing thibagi survey na singmu sathaba leitabana maramoiraga puna nupi kya yamna drug sijinari haibadi khangmamde adumoina makhoi gi makhada leiba masak khangdrabasu mayai kaba chinjak sing sijinabagi sang yamna wongkhatle haibada yeningai leite mapan thokna sadaba nupi kya amasu yawi mayai kaba drug sijinaba madi hauziki matam masida satnabi amagum khanaduna sijinarakpagi mawong amadasu lakti maru oina laisabi amadi mauna kya lambi asida khongdanabagi masing su yamna wangle state asida mayai kaba drug sijinaba nupi singa sibu layengnaba rehabilitation center su yamna masing yamdri
Laingaki makada sentang panglaga Susangpur amadi tidim lambigi sangai proud nupi sing khakti goeba rehabilitation center ani dile nupi sing asibu mayai kaba draktagi lapthok honana bhona badan nupi sing dai goeba rehabilitation center sing masing hengat hana basu mathok tai Mamangai di state asida nupi na mayai kaba chinjak sijanabagi sang aduga yengnarubuda haujikti matam asina sang yamna wakhale Haujiki matamda inkhalaklibi nupi musakya mayai kaba drag asi paksana sijanabagi phibam amada lakli Heroin sijinaramati hanagi punsida hanjilaklabi resmi asingba maming nate kaubi nupi man hai state asida laiba nupi masa sing mayai kaba drag asi satnabi amagum sijinarakli masigi maru oiba horakpamsi tinnaba maru mapangi marakta hanadagi sijinarakpa yawba amadi phibam sadana kangkhong saina laiba imung singdai yoi Magna Ting Nakibagi Matungin Disai Taraga Mangadagi Kunga Mangarongi Manung Laiba Nupi Sing Mayai Kaba Chinjagas Mapung in a season a biggie Mamitai Masing Yam Nasabi Hengalaki Matana Manghai Hausati Heroinesi Yam the line Mapum Ayamba the Pangakli Lona Yuma Magi Taba Ama Talk Panatragan Harakuma Simbusing Pangtok Matamda Yuomadi at a Mayai Kaba Pulam Singing Tina Season Asiguma Kiashinasu Yam Hena Satira Heroin Gumba Mayai Kaba Chinjak Sing Lamsilakwi Lambu Heli State asigi laikai khul ayambada mayai kaba chinjak sing lamsilakpagi lambi uheli state asigi laikai khul ayambada mayai kaba chinjak sijanaba nupi kya le habisi maki experience ta sukhang mangamlaki karigumba sahi nauribi nupi masa sing asina hanagi punsida hanjilaklage khalabusu khunai goiba phajadaba miyeng singna hingninga na ba pohondaba nati kanagumba miyei singna mayai kaba drak sijinari ba nupi sing asibu afaba mekeda lamjing bibegi muhutta social media gumba platform na video amadi photo gumba kaya thagalakpana chiningbagi wakulon phawba pukhali asumna tawbibigi muhutta sab saba leng pathap sing tapidun hanagi punsida hanjin hanana ba hotna haningai ki Mayai kaba drak sijinai haiduna laikai gi tantokpiba miya mangda khungoinaba gumba thautok sing asina state asida drak sijinaba nupi gi masing hanthan bangamloi hanadagi victim oiduna lairiba miyoi sing asibu nungsina loinaduna awaba wakhal ibidabana hena asuma khongtang oigini hauzik state asida nupi sing go eba rehabilitation center ahum laiba thingnai rehabilitation center ahum asi punsilaga laiba yariba migi masing asi nifuga mangarum tani maramaduna mayai kaba chinjak sijinaduna lairiba nupi kya asi hanagi punsida hanjin hanana bu honaba matamda rehabilitation center singbu hena thona hapa amadi miyoi masing yamna laiba yahanana bu khongtang lokhatpa sungani loinana rehabilitation center digi tholaklaba matungna imung manungi maikei digisu hana aranba lambida satlure khanglaba miyoi sing sida ahenba thona hapiduna hanagi punsida hanjin hanana ba thaba pangthok haningi haina su phongdoki nakalamaromda matam sangna sirin sijinaduna mayai kaba sinjak saramadagi haujingna hanagi punsida hanjilaktuna lairabi imphal gi mapam amadagi sahi nauribi laisabi manhai inkhalakpi wakhal phathaba ngamdaba maramoiduna karigumba nungaitaba amadagi mayai kaba drag asi tinaba marup mapangi khuthangdagi sijinabu horaki matam sangna mayai kaba drag asi thadokpa ngamkidi miyamna amadi kunaina phajadaba miyeng kaya yeng lehaba khangki sijinaruba mayai kaba chinjak atu thadokpa ngamdaba amadi lambi asidagi lapthoknabagi damak matik saba lamjing lamtak pibinaba miyoi thengnadabana maram oiraga matam sangna sijinabagi maram ama sauna oiduna lakhi hairiba mayai kaba drag asi thadoklagi haiduna rehabilitation center lairuraba matungda amuhana miyam marakta tinnanaba honarakpa matamdasu minok moisa kya thengnadaba nati masimungna maram oiraga asumba lambi amada laknaba honaramba wakhaladu hongkhiduna phatte khangliba lambi adura adamak hanjin khinabagi asoba maram amasu ohali hainasu mangna makhatana phongdoraki Manipur da haukiba sai khara sida mayai kaba chinjang asobu sai thing pirakpadagi polumasibu lamdamasidagi maru phone muthanaba pandamda paliba lenga asina war on drug campaign haudoktuna mayai kaba chinjaki mayokta akanba drives kaya marum satharabasu ngasi maksu khunai asina mayai kaba chinjaki pakta lupsilakpa leptri lamdamasida nongma kangdana mayai kaba polam sing phabagi I paodumak thingnari maru oina state asiga yumlo nari ba Myanmar asi malemi goina drug lamda maming salaba golden triangle gi manung janba mapam ama oibana state asida su masigi saithinga domak phangli mayai kaba polam sing asi Myanmar romdigi pusilakpada state asida khaktana tana yumlo nari ba Nagaland Arunachal singu state singdasu itatatana phaba thingnari bani asigumba phiba masida lainga amadi authority khaktana inthokgi muhutta Laibak miyam amatu oina leminaduna thabak paikhatmina pasangi madu khaktana lamdam asidagi mayai kaba chinjak pirakliba saithing asi khara makhaidi hanthan mangamgani loinana haukiba sai khara asida nupi singna yetum sirin sijinaduna drug sijinabagi sango khalakliba sigi maram kumna khangtoknaba akhanaba
researching sathabagi tangai fadabale masida lenga nusira masida thabak tawjariba NGO madi lupsing asigi mapangal hapibagi tangai fadaba yamna sauna leiri hanisu pawsna makhatana sa phongdorakli makasa tharak poina to papawmana chenaba sing sangjarak trabadi khuldagi tanthokna buwar emna khre Kaksing district ki arong police station konba tokpasing da leiba edit high school ama oiriba tokpa high school tha sigi kungatare ki numidang pung 12 tarakpada mai sakibadu ngasi hiyanglam assembly constituency ki MLA Dr. Yumnam Radheshyam amasum ZDO Kaksing Y asawbuga loinana maphamadu satna yengsin khre yengsin kongsat aduga mari lainana MLA Yumnam Radheshyam na permission phongdokibada classroom ahum amasum thangnana leiba classroom anigi chang mathaksu Waiduna sak bahorom kiwa thaudu asi yamna lebuk thibani manak nakpada lainga kiwa high school amata leitabani school asida tamliba mahairoi singi career mangdana ba kari thabak thoram sing pekhat yabagi habadu tanaduna honagani ma ki meke digi athubagi oina local area development fund gi oirabasu lainga ki atay fund gi bu oirabasu athubada mangta ankrabasing semjina na bo honaragani makatana su athubada mathauta kari tabu yabagi habadu education department amadi mari lainaba minister singesu tanarga thabak paikhanana bo honaragani school asida tamliba mahairoi singi khanbiraga laikai lamdam asigi akoibda leiriba miyamna su mateng pangbiu aikhoi gi site gi su angama thakta honajage ZDO Kaksing gi maike digi su lairik fan whiteboard asing mapibina basu honaraksu haki MLA Radheshyam na makhatara dana phongdokibada lebak thiba asiguma Mahaulang pok laku matamna Kaksing amasum sugunuda fire station leitabana mai kanana bo honabada khudong sa taba kya mayunari ba sisu ko honana ba wai khongla no fire sub station ama hangna bataknari adubu yaraklagani haibigi thajaba leiri haina sapongtoki nakala marom danga si tok pasing da khulgi miyam gi weba mi phama pangtok tun school asibu nauna amu sagana bu khulgi yum thong khuding dagi lupa sani khaiba masum mari lena balenga ki yaitong phamdong busing dagi mating pangbina ba haijaba madi semjin sajin bagi thabak thoram singda thaudang lawna ba miyoi kun gi mathoi khankhre school asi atopa khudong saga da ma pham leirabadi hongdok pa masum school mai sa pa sena ba miyoi sung masana ngasi dagi numit mangani gi manungda sangjarak labadi term and condition gi matung ina maral kom thokpa natragana kariguma police natragana miyamna phap tarabadi tokpasing khunggangdagi matam supagi oina tanthokpa haibna sung borep sing su laukhre haidene su pausna makhatana su phongdorakli makhasa tharak poina to papaw manamo panchayat mikhal gi damak DEO sing hapre final role April 23 ta phonglagani Manipur goina matam thin tharaga leiriba panchayat general election asi pangthokna bagi damak state cabinet na sauraku matam lep khraba matung na mikhal asi pangthokna bagi damak state election commission order am thoktuna DEO district election officer sing hapre mikhal asi gi damak CM sabu oina final electoral roll form bagi matam April 23 ta lepkhre masti gi damak mathau ta thabak lakhona na bagi damak state election commission na mari lena district election officer amasum electoral registration officer singa khankhre State Election Commission ngarang leba pokpa numit thokiba order adugi matungina Panchayat General Election 2023 asi pangthokna bagi damak Deputy Commissioner Imphal East, Imphal West, Thawbal, Bishnupur, Kaksing amasum Jiribam District Election Commissioner singoin hapre Mari lenaba District Election Officer sina mikhalasi matam sana pangthokpa yana bagi damak apikpa matam da electoral roll siam amasum mikhal gi thabak hona bagi damak khanki Panchayat mikhalasi gi damak State Election Commission na electoral roll CM gi matam singsu laktokre madugi matung in electoral registration officer oiriba SDO songbung kairau bitra pasoi lamsang wangoi lilong thawbal nambol bisnupur moirang kaksing waikhong amasum jeribamna laklibi April marida draft natragana preliminary electoral roll phongkani hariba electoral roll asigi claim amasum objection gi aroiba matam April tarago humdoini amasum final electoral roll adu April kungatret phongani masigi damak mari lenaba electoral registration officer oiribi singa matam sana thabak lakhot kadabani hairi State Election Commission na thokiba atopa order amagi matungina final electoral roll phongadoriba sigidamak assistant electoral registration officer oigadaba singna pugadaba jila parishad constituency singsu laktokre order adugi matungina SDC sagolmang amasum sombungna jila parishad constituency sing Telauksana Saijang Sombung Dolai Thabi masum Kundrakong assistant electoral registration officer assistant returning officer oigani SDC hangangna kontha khabam laifam khunau kairang khumidok khurai nandaibam lekai amasum khurai singangbam lekai jila parishad ki assistant electoral registration officer assistant returning officer oigani
SDC Basikhongna Top Nauria Ketrigao Bomon Kampu Basikhong amasung Osekon Nungsukki Assistance Electoral Registration Officer Assistance Returning Officer oigani SDC Tulihal amasum Kairau Bitrana Kairau Mating Tulihal amasum Sangamdabi ki Assistance Electoral Registration Officer Assistance Returning Officer oigani SDC Paswai High School amasum Konthogzamna Yaro Ubam Dear Urembam amasum Paswai ki Assistance Electoral Registration Officer Assistance Returning Officer oigani SDC Paswai Tagyal amasum Sangangai Zila Parisat ki Assistance Electoral Registration Officer Assistance Returning Officer oigani SDC Siangmaina Posangbam Kurkul amasum Kanglatongbi ZP ki Assistance Electoral Registration Officer Assistance Returning Officer oigani SDC Lamsang amasum Salamna Mayang Langjing amasum Awang Khunau Zila Parisat ki Assistance Electoral Registration Officer Assistance Returning Officer oigani SDC Lilong Sajing amasum Hiang Thangna Nauria Pakhang Lakpa Hiang Thang amasum Langthabal Zila Parisat ki Assistance Electoral Registration Officer Assistance Returning Officer oigani SDC Wanggoy amasum Mayang Imphalna Kodompokpi amasum Usiwa Zila Parisat ki Assistance Electoral Registration Officer Assistance Returning Officer oigani SDC Lilong Thobal na Turel Ahanbi Ataw Khong Laisang Them amasum Maibam Usiwa Zila Parisat ki Assistance Electoral Registrations Officer amasum Assistance Returning Officer oigani haiden su pawsida sumakata na phongdorakli aduga hujiko ina di myam pawis sumatang sa lusinjarage amasum myam puna no update ngai minasai na su channel sigi mekedi gi myang infamda makata na thamjari